Leina Kanto Sabal Da Meitei Singgi Rom Mei Thakhre Central Force SINGNA Meitei Singda tear gas KAPPADA NATTANA LATHI charge CHATTHAKRE ngasi nungthil pung ani rom tarakpa aduwaida leimakonga leiba 57 sub Mountain Division gi manaka thodok adu thokibani hairiba mafam aduda paramilitary force amadi central force matik chana hanadagi hauna leiribani Kanto Sabal gi Meitei Sing irang asina maram oiraga yum thadok naduna lanjena duna relief camp sing de leibani social media da Meitei Sing yum mai thari haina viral jalakpadagi relief camp da leidamba Kanto Sabal gi mioi sing mafam aduda changsinana bohonaki adubu paramilitary force amadi central force na athingba piduna nakan ani da chaungna mungdaki tear gas cell sing seasonaki amadi lathi charge sataki Hairi Lenga ki Meitei degi su state force sing amadi fire brigade ki team thazan ki adu moinamak yum taruk lom di Leina Kanto Hairi thodoga sina maram oiraga paramilitary force amadi central force Leina Leina Kuki singna fongna yum mai thabada kari su tawdana leibagi maram kari gino haina khoi shaungnaraba miyamna pendaba wahang hangnarakli